mayambu ahan makda warina chonggi maikidigi ikok no na taram no siri ngasishu aikoina puraga lakchari aikoina thajarak bu warida mapok tuda aikoi ahum haid bu wari asigi tarani thoi suba tangka ngasi ga tangka asidana wari sina amukari kamdori ba habdo mayam punamagna wari asi pun taminarsi tabidasi mapok tuda aikoi ahum haid bu wari asigi tarani thoi suba tangka hojikti tangtena madi kechubigi lal habdo lakle tamanida tangtena otkiba mana lakna khiba kaya adugi tamani nungai taduna kechubida punna tambadagi kechubina ai tawge law hadun lakpani aduga alu phaidom ge alu juri marakta leide alu pambi singa se man hekta tangtem lakna duna mathak nomda langkhalei pangpoi da phoigalei tangten magi saladugi tu haudi yalaga mathak tolga hekta chilei adubu alu phaidom di yoroba tungdadi kechubina tawriba angako phanglaba mong matau kaya asida tangten gyan mami ubudi phangde kadai dagino hadana ko yengi masida kechubina mangonda mina ngalaka matamda magi asaubi oidibu waisinga se tangten harami lawai tangbu bu haibane sakthi bu haibane maru kokpa lemphu manba kangdrum manu ba hada haraduna mana tangten mulaknare tangten gi masakti kechubina ukiba leite khangkiba leite miyoi mitopi i chung phiran chade habadi tamanina haibadigi mana khangi asumna mana laknariba lauriba alu pambi sing phula phulga langkhalak pasida tangten chawna mai hoi mahak mi pi i miyoi mito chade masida kechubina mangon laknarak pasida masada pang pana panbadagi mana chawi kanano naril leirbi thoro aigi manga thoro nasat ke ko lotlaga aingon singna badi yaroi aingon da hobadi yaroi laune thoro laune ai kanano habase amuktang chappa matamda nangna khanglagadabane thoro law ai bu sittaba ai bu singnaba ai gi inkol sida lalaga ai gi alu phaidom ne khaiba nang lao nang thoro law ne haduna tangten hena sawgale kechubi kadem na lepte ai nangi mangda leide nangi mangda leplare nangna tongning mu toro ai sem sarabani ai ngairabani haduna kechubi sungangli masidagi kechubi na mana phuklamba alu pambi amakhakdagi paliba alu amakhak tangtengi maigai tamaladuna mana langsilei tangtengi manakta alu aduna tab matamda tangtena khulai thabur ledana he usittaba khangani nangi mapa hairo nangna sa uhundaba diaroi mapa hairo ai sulang lakine hanana tangten haide kechubisu magi masak uhundabadi nungaite haduna sak uhla sira haduna khalle adubu sak uhundingai magi lefung mapa hana take haduna mana alu amakhak langkhalei tu asigi alu paikhalese asigi mapa da ai lebani nangna tawning matawne nang kyam phawbano kyam maya hibano nangna ai uba ngamdribse uba ngamna bohano athiba lawai tangba lemphu haduna adum haire masigi wasi kechubi masada mina ngalap ko wani masida mana khudong chaba lodi tangten nu kademnare tangten su manaka taramba alu aduga leitum kharaga su khullaga langi mapa aduda adubu masakti udabanina karamna pangani karamnadi kechubida thengani thenga phangde kechubina handana karemnari ngangli kechubi magi sathi reba thabakaya mahore masak adu udabanina manak nakpachita kochen tinkhali tangten si kadawai da leibana haduna khaning baduna tangtengi manak ta phawunak na siksilale tangtengi masak asi ure pidru pikpa kudo mimakta wang masak ta mase kechubina ure masidagi khara chawba alu makhak mana helaga parakhrabani aduga tangten kadom da leibana haduna koiri leduna koying yilingai tanja sidani alu ma paire aduga magi makok mapasida kechubina alu ase khara wangna thakalaga tup thadare alu aduna thaw matamna tangten opsin makhara turami ayo ash sabu kaleda tunglomdege tangten lengma ngamdribani kechubina nokpet tawna khomi he alu magi chaina phawba khang ngamdaba dangna ai bu sitriba nakhul animalwana aduga aingonda khurumu ai lali hayo matungda usittaba thabak tawguno lali haduna khurumu haduna kechubina mage koibada koi pai khale tangten mikup asida ma matomda opsinna turabsu wakhan khale karamba mahigi laino ai gi michida uba ngamdaba sibo engonda
ꯀꯅꯥꯃꯇꯒꯤ ꯃꯍꯩ ꯆꯪꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯎꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣ ꯑꯩꯅ ꯀꯥꯎꯈꯤꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦꯗꯅ ꯀꯝꯗꯧꯅꯤ ꯑꯩ ꯀꯝꯗꯧꯅꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯇꯥꯡꯇꯦꯟ ꯎꯞꯁꯤꯟꯅ ꯇꯨꯔꯕꯁꯨ ꯃꯥꯒꯤ ꯈꯨꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯈꯣꯏꯗꯧꯗ ꯅꯝꯁꯤꯜꯂꯤ ꯀꯟꯅ ꯅꯝꯁꯤꯜꯂꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯤ ꯅꯤꯡꯁꯤꯡꯂꯤ ꯃꯁꯤꯗꯒꯤ ꯃꯤꯅꯠ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯥꯡꯇꯦꯟꯅ ꯃꯥꯒꯤ ꯃꯤꯠꯂꯤ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯅ ꯌꯦꯡꯂꯛꯏ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯅꯛꯅ ꯀꯦꯆꯨꯕꯤꯅ ꯃꯆꯤꯜ ꯑꯗꯨ ꯏꯔꯥꯎ ꯂꯥꯎ ꯌꯥꯗꯨꯅ ꯏꯔꯜꯂꯟ ꯃꯀꯣꯛ ꯏꯇꯥꯡ ꯇꯥꯡꯕ ꯃꯈꯩ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯣꯛꯂꯤꯕ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕ ꯑꯀꯤꯕꯁꯨ ꯐꯥꯎꯕ ꯃꯥꯒꯤ ꯃꯌꯥ ꯃꯆꯤꯟ ꯀꯔꯤꯃꯠꯇ ꯐꯖꯐꯝ ꯂꯩꯇꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯇꯥꯡꯇꯦꯟꯅ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯩꯃꯥ ꯍꯩꯃꯥ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯁꯣꯟꯕ ꯍꯧꯔꯛꯏ ꯀꯔꯤ ꯂꯥꯏꯅꯣ ꯁꯤꯕꯣ ꯑꯩꯉꯣꯟꯗꯁꯨ ꯀꯣꯛꯇꯥꯡꯕ ꯂꯦꯝꯐꯨ ꯃꯥꯟꯕꯒ ꯍꯥꯏꯅꯤ ꯂꯦꯝꯐꯨꯅ ꯃꯥꯅ ꯃꯥꯜꯂꯦ ꯃꯀꯣꯛꯁꯨ ꯃꯥꯅ ꯇꯥꯡꯕ ꯃꯆꯤꯟ ꯃꯌꯥ ꯃꯃꯤꯠ ꯑꯃꯠꯇ ꯐꯖꯗꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯁꯨꯂꯛꯅꯕ ꯁꯥꯏꯅꯦ ꯑꯩ ꯎꯗꯕ ꯁꯥꯒꯦ ꯃꯁꯤꯗꯒꯤ ꯇꯥꯡꯇꯦꯟ ꯀꯗꯔ ꯇꯧꯔꯛꯏ ꯑꯄꯤꯛꯄꯒꯤ ꯀꯗꯔ ꯍꯥꯏꯔꯗꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯪ ꯀꯗꯥꯏ ꯂꯩꯕꯅꯣ ꯅꯪꯒꯤ ꯅꯁꯛꯇꯨ ꯑꯝꯇ ꯎꯍꯜꯂꯣ ꯑꯩꯕꯨ ꯎꯍꯜꯂꯣ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯏ ꯀꯦꯆꯨꯕꯤ ꯍꯟꯗꯛꯇꯤ ꯇꯥꯡꯇꯦꯟꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯅ ꯃꯥꯅ ꯅꯪ ꯀꯗꯥꯏ ꯂꯩꯕꯅꯣ ꯑꯩꯕꯨ ꯎꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯁꯤꯗ ꯅꯥꯄꯜ ꯀꯥꯈꯠꯂꯛꯏ ꯀꯦꯆꯨꯕꯤꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯑꯌꯣꯒꯤ ꯇꯦꯟꯅ ꯄꯥꯜꯂꯕ꯭ꯔꯥ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯋꯥꯖꯧ ꯅꯪꯒꯤ ꯋꯥꯕ ꯀꯣꯛꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯧ ꯅꯈꯨꯠ ꯑꯅꯤꯃꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯎ ꯎꯞꯂꯤꯕꯗꯨꯗ ꯅꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯨꯔꯨꯝꯃꯨ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯧ ꯈꯨꯔꯨꯝꯃꯨꯅꯦ ꯑꯌꯣꯒꯤ ꯇꯦꯟꯅ ꯄꯥꯟꯕꯁꯤ ꯌꯥꯝꯅ ꯋꯥꯕꯅꯤ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯇꯥꯡꯇꯦꯟ ꯁꯥꯎꯅꯤꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯃꯉꯣꯟꯗ ꯊꯥꯔꯛꯈꯤꯕ ꯑꯂꯨ ꯑꯁꯤ ꯃꯅꯥꯛꯇ ꯅꯛꯅ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯃ ꯉꯥꯏ ꯑꯂꯨꯗꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯇꯥꯔꯕꯁꯨ ꯃꯥꯁꯨ ꯃꯍꯩ ꯍꯩꯕꯅꯤꯅ ꯑꯂꯨ ꯑꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯍꯩꯒꯤ ꯄꯥꯡꯒꯜ ꯑꯃꯅ ꯑꯂꯨꯁꯤ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯦꯆꯨꯕꯤꯒꯤ ꯃꯄꯥ ꯑꯁꯤ ꯃꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯅꯤꯅ ꯋꯥ ꯉꯥꯡꯅ ꯂꯦꯝꯐꯨꯅ ꯅꯪꯅ ꯃꯥꯜꯂꯒ ꯑꯩꯉꯣꯟꯗ ꯂꯦꯝꯐꯨ ꯃꯥꯟꯕ ꯍꯥꯏꯕ ꯂꯥꯏ ꯁꯛꯊꯤꯕ ꯅꯪ ꯑꯩꯗ ꯀꯩꯗꯧꯒ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯑꯂꯨ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯀꯦꯆꯨꯕꯤꯒꯤ ꯃꯥꯏ ꯇꯝꯕ ꯂꯪꯁꯤꯜꯂꯛꯏ ꯃꯁꯤ ꯀꯌꯥꯗ ꯆꯨꯝꯂꯤꯕꯅꯤ ꯌꯦꯡꯉꯣ ꯀꯦꯆꯨꯕꯤꯒꯤ ꯂꯥꯏꯕꯛꯇ ꯑꯂꯨꯗꯨꯅ ꯇꯨꯞ ꯊꯥꯕꯗ ꯀꯦꯆꯨꯕꯤ ꯍꯟꯗꯃꯨꯛꯇꯤ ꯁꯜꯂꯒ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯇꯥꯡꯇꯦꯟ ꯍꯧꯒꯠꯂꯛꯏ ꯃꯅꯥꯛꯇ ꯍꯧꯔꯝꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯇꯣꯟꯗ ꯇꯥꯡꯇꯦꯟꯅ ꯂꯦꯞꯂꯤ ꯑꯗꯨꯒ ꯍꯦꯛꯇ ꯃꯈꯨꯠ ꯑꯁꯤ ꯁꯜꯂꯗꯨꯅ ꯆꯪꯂꯛꯎ ꯂꯥꯎꯅꯦ ꯑꯄꯤꯛꯄꯒꯤ ꯃꯒꯨꯟ ꯀꯌꯥꯝ ꯀꯝꯗꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯣ ꯑꯊꯤꯕ ꯀꯥꯡꯗ꯭ꯔꯨꯝ ꯂꯦꯝꯐꯨ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯀꯦꯆꯨꯕꯤ ꯍꯟꯗꯃꯨꯛꯇꯤ ꯉꯛꯏ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯍꯦꯔꯥ ꯅꯪ ꯁꯛ ꯎꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯈꯪꯅꯕ ꯇꯥꯔꯦꯗꯣ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤ ꯌꯥꯝꯅ ꯌꯥꯡ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥꯡꯇꯦꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯛꯇ ꯀꯣꯟꯈꯠꯅꯔꯛꯏ ꯇꯥꯡꯇꯦꯟꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯅꯤꯅ ꯀꯦꯆꯨꯕꯤꯅ ꯀꯔꯝꯅ ꯀꯣꯟꯒꯅꯤ ꯑꯗꯨꯒ ꯀꯦꯆꯨꯕꯤꯗꯗꯤ ꯇꯥꯡꯇꯦꯟꯅ ꯍꯦꯛꯇ ꯃꯥꯒꯤ ꯀꯣꯟꯕꯗꯤ ꯂꯦꯝꯕꯅꯤ ꯀꯦꯆꯨꯕꯤ ꯃꯥꯅ ꯇꯥꯡꯇꯦꯟꯁꯤ ꯆꯞꯅꯕ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯨꯞꯁꯤꯛ ꯀꯨꯞꯄꯅꯤꯅ ꯑꯃꯗꯒꯤ ꯑꯃ ꯂꯤꯊꯣꯛ ꯐꯤꯠꯄꯥꯠ ꯇꯧꯔꯗꯨꯅ ꯃꯥꯅ ꯀꯦꯆꯨꯕꯤꯕꯨ ꯄꯪꯀꯥꯎꯗ ꯀꯥꯎꯅꯕ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯩ ꯑꯅꯤ ꯑꯁꯤ ꯑꯀꯟꯕ ꯂꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯇꯥꯃꯅꯤꯅ ꯑꯁꯣꯝ ꯆꯤꯡꯈꯣꯡ ꯑꯃꯗ ꯂꯩꯔꯤ ꯃꯥꯗꯤ ꯆꯪꯂꯛꯇꯦ ꯉꯥꯏꯍꯥꯛꯇꯪꯁꯨ ꯑꯅꯤ ꯑꯁꯤ ꯋꯥꯅꯔ ꯃꯥꯜꯂꯦ ꯈꯔ ꯂꯥꯞꯅ ꯊꯦꯗꯣꯛꯅꯩ ꯇꯥꯡꯇꯦꯟꯅ ꯉꯥꯡꯂꯦ ꯁꯤꯖꯈꯣꯅꯦ ꯁꯛ ꯑꯗꯨꯒ ꯏꯊꯤ ꯊꯤꯕ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯕ ꯂꯥꯏꯅꯉꯤ ꯁꯤꯖꯈꯣ ꯁꯛ ꯂꯣꯠꯇꯨꯅ ꯑꯩꯉꯣꯟꯗꯒ ꯂꯥꯟꯗꯥꯕ ꯁꯥꯔꯤꯅꯦ ꯅꯊꯧꯅꯥ ꯂꯩꯔꯕꯗꯤ ꯁꯛꯇ ꯎꯍꯜꯂꯒ ꯂꯥꯟꯗꯥꯕ ꯌꯥꯗ꯭ꯔꯥ ꯀꯔꯤꯒꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯪꯒꯨꯝꯕ ꯂꯥꯏ ꯁꯛ ꯊꯤꯕꯁꯤꯗꯤ ꯄꯨꯟꯁꯤꯗ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯏ ꯀꯌꯥ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯊꯤꯕ ꯂꯥꯏ ꯑꯃꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯕ ꯇꯥꯔꯦꯗꯣ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯍꯥꯏꯕꯁꯦ ꯇꯥꯡꯇꯦꯟꯅ ꯇꯠꯇꯅ ꯍꯥꯏꯔꯤ ꯀꯦꯆꯨꯕꯤ ꯌꯥꯝꯅ ꯁꯧꯒꯠꯂꯛꯏ ꯃꯥꯒꯤ ꯃꯁꯛ ꯂꯣꯜꯂꯝ ꯑꯁꯤ ꯎꯍꯜꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕу ꯄꯤꯁꯛ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯇꯧꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯄꯤꯁꯛ ꯄꯤꯛꯄ ꯀꯤꯟꯃꯛꯇ ꯋꯥꯡꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯥꯔꯕꯗꯤ ꯀꯣꯛꯇꯅ ꯋꯥꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯦꯆꯨꯕꯤ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯀꯦꯆꯨꯕꯤ ꯃꯀꯣꯛ ꯑꯁꯤ ꯅꯣꯟꯊꯔꯒ ꯍꯦꯛꯇ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯅ ꯇꯥꯡꯇꯦꯟꯗ ꯋꯥꯏꯅꯕ ꯍꯣꯠꯅꯩ ꯇꯥꯡꯇꯦꯟꯗꯤ ꯄꯤꯛꯄꯅꯤꯅ ꯅꯦꯝꯕꯅꯤꯅ ꯍꯦꯛꯇ ꯐꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯑꯁꯥꯎꯕꯅꯗꯤ ꯈꯝ ꯊꯦꯡꯏ ꯇꯥꯡꯇꯦꯟꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯍꯩꯖꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯆꯔꯨꯀꯣꯛ ꯃꯊꯛꯇꯒꯤ ꯑꯂꯨ ꯄꯥꯝꯕꯤ ꯃꯔꯛꯇꯒꯤ ꯐꯟ ꯆꯣꯡꯗꯨꯅ ꯍꯦꯛꯇ ꯃꯥꯒ ꯀꯦꯆꯨꯕꯤꯒ
ꯂꯥꯟꯗꯥꯅꯕꯁꯦ ꯌꯥꯝꯅ ꯀꯜꯂꯛꯏ ꯀꯦꯆꯨꯕꯤ ꯃꯥꯅ ꯋꯥꯏꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯥꯡꯇꯦꯟꯅ ꯄꯤꯁꯛ ꯄꯤꯛꯄꯅꯤꯅ ꯃꯥꯅ ꯐꯪꯂꯛꯇ꯭ꯔꯕꯗ ꯇꯥꯡꯇꯦꯟꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕ ꯁꯟꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯀꯦꯆꯨꯕꯤꯅ ꯈꯔ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇꯨꯅ ꯋꯥꯏꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯁꯟꯕꯤ ꯑꯗꯨꯗꯤ ꯀꯦꯆꯨꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯋꯥꯏꯕ ꯃꯇꯝꯗ ꯑꯝꯕꯦꯛ ꯈꯣꯡꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅ ꯄꯥꯏꯊꯣꯛꯈꯤ ꯇꯥꯡꯇꯦꯟ ꯃꯥꯒꯤ ꯁꯟꯕꯤꯗ ꯋꯥꯏꯕ ꯃꯇꯝꯗ ꯏꯌꯥ ꯑꯩꯒꯤ ꯁꯟꯕꯤꯗ ꯑꯁꯨꯝꯅ ꯌꯦꯡꯉꯤ ꯀꯦꯆꯨꯕꯤꯅ ꯁꯟꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯈꯨꯠ ꯊꯤꯜꯂꯒ ꯉꯥꯡꯂꯤ ꯍꯦ ꯁꯟꯕꯤ ꯆꯩꯅꯥ ꯐꯪꯂꯕ꯭ꯔꯥ ꯅꯪꯒꯤ ꯑꯣꯖꯥꯁꯤ ꯋꯥꯡꯍꯜꯂꯨꯅꯦ ꯆꯥꯎꯍꯜꯂꯨꯅꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯒ ꯁꯣꯏꯅꯥꯎꯃꯨꯛ ꯇꯧꯍꯟꯒꯅꯨ ꯑꯩꯒꯤ ꯇꯧꯕ ꯉꯝꯕꯁꯦ ꯃꯉꯣꯟꯗ ꯎꯠꯀꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯣꯖꯥꯁꯦ ꯋꯥꯡꯍꯜꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯋꯥꯕ ꯇꯥꯔꯒꯗꯕꯅꯤ ꯂꯩꯔꯤꯕ ꯑꯂꯨ ꯀꯅꯥꯒꯤ ꯄꯣꯠꯆꯩ ꯃꯈꯩ ꯑꯩꯅ ꯄꯨꯟꯅ ꯃꯥꯡꯍꯜꯂꯒꯅꯤ ꯌꯥ ꯍꯥꯏꯗꯨꯅ ꯐꯩꯗꯣꯝ ꯃꯈꯩ ꯍꯦꯛꯇ ꯀꯣꯛꯈꯥꯏꯔꯛꯏ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ ꯇꯥꯡꯇꯦꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯁꯟꯕꯤꯗꯨ ꯇꯨꯔꯕꯅꯤꯅ ꯁꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯟꯁꯤꯜꯂꯛꯏ ꯁꯟꯕꯤ ꯑꯗꯣ ꯃꯕꯨꯛꯇꯨꯗ ꯋꯥꯏꯈꯤꯕꯒꯤ ꯆꯩꯅꯥ ꯈꯔ ꯈꯥꯡꯂꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯅꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯜꯂꯁꯦ ꯇꯧꯔꯛꯄ ꯇꯟꯖꯥꯁꯤꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕ ꯃꯥꯅ ꯎꯕꯗꯒꯤ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯛꯏ ꯃꯥꯅ ꯆꯦꯜꯂꯛꯄ ꯁꯟꯕꯤ ꯑꯗꯨꯅ ꯇꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯁꯟꯕꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯁꯟꯕꯤ ꯑꯗꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯁꯟꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯕ ꯁꯟꯕꯤꯅꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯗꯤ ꯍꯦꯛꯇ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟ ꯀꯟꯅ ꯅꯝꯅꯔꯤ ꯊꯔꯣ ꯎꯟꯃꯤꯟꯅꯔꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯆꯦꯜꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯇꯥꯡꯇꯦꯟꯅ ꯑꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯤꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯦꯆꯨꯕꯤꯁꯨ ꯇꯥꯡꯇꯦꯟꯅ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯜꯂꯛꯄ ꯃꯉꯣꯟꯗ ꯆꯤꯛꯄꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕꯁꯤꯗ ꯊꯔꯣ ꯑꯣꯟꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯈꯠꯂꯛꯄ ꯃꯇꯝꯗ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯁꯣꯝꯗꯗꯤ ꯀꯦꯆꯨꯕꯤ ꯋꯥꯈꯜ ꯑꯃ ꯇꯧꯈ꯭ꯔꯦ ꯂꯩꯁꯥꯕꯤꯅꯤꯅꯦ ꯐꯖꯈ꯭ꯔꯦꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯁꯨꯝꯅ ꯐꯖꯕꯁꯤꯗꯤ ꯎꯗ꯭ꯔꯤ ꯂꯩꯁꯥꯕꯤꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯥꯡꯇꯦꯟꯗꯤ मागी असाउबा मागी सनबीदा फुरम्बा मागी सनबीदा वाइरम्बा कया अदुगी साउनिंगबदुना हेक्ता माना केचुबीसिबु पंगनेत्ते नेटली पंकाउता काउई अदुबु केचुबीदि मंगोंदा फना नेटलबसु मंगोंदा फना काउरबसु तांगतेंगी मचनुपी अदुगी मसक्तु उबदा मादी वाखंदा करिगुमा खरा फाउख्रे नुपी नुक्सीबा पामजबा काहाइदो फाउरिब्रा कैनो खंगदे तांगतेना मंगोंदा थारिबा फुरिबसिंग करिमता चंद्रे महाक्ति थारो थारो ओलबसु ओना मागी मचनुपीगी मसक अदुबु अदुम येंगे मचनुपी अदुना केचुबीगी मथक्ता हेक्ता तोंगसिंदुना तांगतेना ओलिबा नैरिबा कया अदुबु मचनुपीदुना खामदोकले चिंगथोकले चिंगथोका मतम असिदा मचनुपी अदुबु तांगतेना इंथोई इचन आइबु खामगुनो हादुना तांगतेना साउरी अदुगु चोंगसिन माना केचुबीबु फुना फोने केचुबी करिमता मखुद हनखिद्रे महाक्ति मसक असिदा पुंगाव ngaw ba haibadu oikre तांगतेना यामलुना तौजबी मागी मचनुपीनी मचनुपीना वा हाइरबदी तांगतेन करिमता पांगथोकपनते करिमता तौबनते साउनिंगबा कया अमा खांजिल्लगा मचनुपीगिदम खल्लगा तांगतेन असाव नमथै अदुगा इचनुपी लाखिबगी नंग फबने इचनुपी लाखबगी नाक नंगी थवाइबदी अइना कनबिरबने मचनुपीसु केचुबीगी मसासी फजना उरबा तुंगसिदि मचनुपी दुसुंगा इ अकीबसु फावे तमो करम जीवन सिबो मीरा लाइर सिबो केचुबीदे असोमना वाखल अमा सागलुरिबनी अदुबु माना ngaujariba nupi asina मीरा लाइर तामो सिबो हादुना मागी मबुंगदा हंगा मतमदा केचुबी आई सिबु याम थीरबराने मतोमदा खल्ले तांगतेना खुमे सामर ngamर खाइबा जीबदो माक्सिनी अइग अलु फैदोम कया सियंगो माना कौखाइरिबा अदुगा सनबी सिबुसु माना मागी मकोकनु वाइरिबने सनबीदो वरम लगनी हे सामर नामर हुगलो नाक वाहाइगे ना करम जीवनो कदाइदगी लाकपनो हायो करी मरमगिदमक नंगना अइगी इंखोलसिबु नैबनो नसक अथीबदुगा येकपा हैतबा अंगांग येकपा लाइमान मनंगसु अइंगोंदा उसितबा सारिबा मीद नते लाई कया कया अइगी नाकता लाक्सनो अइंगोंदा कनागुमा लाई अमता चंगमंगमोय अदुमदि नंग खंगो अथीबा केचुबीदी तांगतेंगी मचनुपीदु उबदा वाखल अमा सागलुरिबनी मसक अदु सेमसिनदुना मादी इकाय नुक्सियानाना तांगतेंगी मचनुपीदु उबदा इकायरिबनी अदुबु
ꯇꯥꯡꯇꯦꯟꯅ ꯃꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯀꯌꯥ ꯑꯁꯤꯗ ꯃꯥꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯂꯣꯟꯅ ꯁꯣꯜꯂꯤ ꯑꯩꯕꯨ ꯑꯊꯤꯕ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯅꯦ ꯀꯌꯥꯝ ꯀꯟꯕꯅꯣ ꯅꯪ ꯄꯤꯛꯇꯨ ꯄꯤꯛꯈ꯭ꯔꯕ ꯀꯤꯟꯃꯛꯇ ꯋꯥꯡꯕ ꯅꯪꯗꯤ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯊꯝꯂꯒ ꯐꯨ ꯀꯥꯝꯕꯗꯁꯨ ꯂꯣꯏꯅꯤ ꯑꯩꯅ ꯅꯣꯏꯔꯦꯅ ꯅꯣꯏꯕꯤꯗꯕꯒꯤ ꯋꯥꯅꯤ ꯅꯆꯟꯅꯨꯄꯤꯁꯤ ꯂꯥꯛꯑꯝꯗꯕ ꯇꯥꯔꯕꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯀꯩꯆꯨꯕꯤꯒꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯅ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯏ ꯇꯥꯃꯣ ꯀꯔꯤ ꯁꯛꯅꯣ ꯁꯤꯕꯣ ꯃꯁꯤ ꯑꯩꯗꯤ ꯎꯔꯒ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯁꯨꯃꯛ ꯊꯤꯕ ꯂꯥꯏꯁꯤꯕꯨ ꯂꯩꯕ꯭ꯔꯅꯤ ꯇꯥꯃꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯀꯩꯆꯨꯕꯤ ꯏꯀꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯛꯏ ꯍꯦ ꯑꯩꯁꯤ ꯃꯤꯅꯤ ꯃꯤ ꯑꯩꯁꯤ ꯂꯥꯏ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯂꯥꯏ ꯍꯥꯏꯒꯅꯣ ꯑꯩꯁꯤ ꯄꯥꯈꯪ ꯃꯤꯅꯤ ꯃꯤ ꯀꯩꯆꯨꯕꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯟꯅ ꯉꯥꯡꯈꯠꯂꯛꯏ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯃꯥꯒꯤ ꯅꯣꯛꯄꯗ ꯔꯥꯁꯤ ꯂꯩꯕ ꯃꯁꯛ ꯏꯐ ꯐꯖꯕ ꯃꯁꯪ ꯁꯥꯡꯕ ꯃꯇꯧ ꯑꯁꯤꯗ ꯀꯩꯆꯨꯕꯤ ꯄꯪꯉꯥꯎ ꯉꯥꯎꯏ ꯑꯁ ꯁꯥꯎꯒꯦ ꯉꯝꯗ꯭ꯔꯦꯍꯦ ꯂꯩꯔꯒ ꯇꯥꯒꯦ ꯇꯧꯋꯦꯍꯦ ꯃꯇꯣꯝꯗ ꯇꯞꯅ ꯁꯣꯜꯂꯤ ꯇꯥꯡꯇꯦꯟꯅ ꯏꯆꯟꯅꯨꯄꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯌꯦꯡꯉꯨꯇꯨ ꯑꯂꯨ ꯐꯩꯗꯣꯝ ꯀꯌꯥꯁꯤ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩꯅ ꯊꯤꯛ ꯇꯧꯒꯦꯅꯦ ꯑꯩꯒꯤ ꯁꯟꯕꯤ ꯑꯁꯤꯁꯨ ꯃꯥꯅ ꯆꯩꯅꯥ ꯐꯥꯎꯍꯜꯂꯕꯅꯤ ꯃꯆꯟꯅꯨꯄꯤꯗꯤ ꯀꯩꯆꯨꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯣ ꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯂꯥꯏ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯃꯆꯟꯅꯨꯄꯤꯗꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯇꯥꯃꯅꯤꯁꯨ ꯈꯔ ꯂꯥꯞꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯧꯔꯝꯕ ꯂꯥꯜ ꯑꯁꯤꯗ ꯇꯨꯃꯤꯟ ꯂꯩꯈꯤꯕꯒꯤ ꯀꯔꯤꯃꯇ ꯁꯥꯅꯤꯟ ꯁꯧꯝ ꯇꯥꯔꯛꯇꯕꯗ ꯇꯥꯃꯅꯤꯁꯨ ꯂꯥꯞꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯆꯣꯡꯂꯒ ꯂꯝ ꯆꯤꯡꯁꯤꯟꯕꯒꯤ ꯃꯍꯩꯅ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯀꯩꯆꯨꯕꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯟ ꯊꯣꯔꯛꯂꯔꯦ ꯇꯥꯃꯅꯤꯁꯨ ꯈꯤꯜꯂꯛꯄ ꯀꯩꯆꯨꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕ ꯇꯟꯖꯥꯁꯤꯗ ꯇꯥꯡꯇꯦꯟ ꯉꯛꯏ ꯃꯃꯥꯡꯗ ꯃꯥꯅꯁꯨ ꯇꯥꯃꯅꯤ ꯅꯝꯈ꯭ꯔꯕꯅꯤ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯇꯥꯃꯅꯤꯕꯨ ꯎꯕ ꯃꯇꯝꯗ ꯉꯛꯏ ꯇꯥꯃꯅꯤ ꯋꯥ ꯈꯔ ꯉꯥꯡꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯡꯇꯦꯟꯒꯤ ꯃꯅꯥꯛꯃꯛꯇꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯁꯛ ꯐꯖꯕꯗꯨ ꯂꯦꯞꯂꯝꯕ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄ ꯃꯥꯜꯂꯤ ꯊꯣꯏꯕꯤꯆꯥ ꯇꯞꯅ ꯁꯣꯜꯂꯤ ꯀꯩꯆꯨꯕꯤꯁꯨ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯥꯡꯇꯦꯟꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯣ ꯅꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯤꯕ ꯑꯣꯏꯔꯦ ꯍꯦ ꯑꯆꯧꯕ ꯅꯨꯄꯥ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯆꯩꯐꯨ ꯑꯩꯒꯤ ꯆꯩꯅꯥ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯅꯍꯥꯛꯅ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯑꯣꯏꯕ ꯖꯤꯕ ꯁꯥꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗ ꯅꯕꯥꯅꯤ ꯄꯨꯜꯂꯒ ꯊꯝꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯋꯥꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯉꯥꯡꯕ ꯃꯇꯝꯗ ꯃꯥꯅ ꯏꯅꯦꯝ ꯅꯦꯝꯅ ꯉꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗ ꯏꯕꯦꯝꯃ ꯏꯆꯟꯅꯨꯄꯤ ꯁꯦ ꯅꯪꯒꯤ ꯈꯨꯕꯥꯛꯇ ꯑꯩ ꯇꯣꯡꯒꯦ ꯑꯗꯨꯒ ꯑꯩ ꯋꯥ ꯉꯥꯡꯒꯦ ꯑꯅꯤ ꯑꯁꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯀꯩꯆꯨꯕꯤꯁꯨ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯈꯨꯕꯥꯛꯇ ꯇꯣꯡꯒꯦ ꯍꯥꯏꯕꯁꯤꯗ ꯀꯩꯆꯨꯕꯤꯁꯨ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯤ ꯃꯥꯜꯂꯤ ꯏꯕꯥꯏ ꯌꯥꯅꯤ ꯑꯩ ꯈꯨꯠꯇ ꯇꯣꯡꯕꯤꯌꯨ ꯑꯗꯨꯒ ꯏꯕꯥꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯈꯟꯊꯍꯧꯗꯕꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯑꯩꯅꯁꯨ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯐꯨꯛꯇꯠꯄ ꯊꯨꯗꯦꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ರೆ ꯑꯩ ꯁꯣꯏꯈ꯭ರೆ ꯅꯁꯤꯡꯒꯤ ꯈꯨꯠꯇꯦꯛꯀ ꯇꯣꯡꯕꯤꯌꯨꯅꯤ ꯏꯕꯥꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄꯗ ꯇꯥꯡꯇꯦꯟ ꯍꯦꯟꯅ ꯁꯥꯎꯏ ꯏꯕꯥꯏ ꯍꯥꯏꯔꯛꯄꯁꯤꯗ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯥꯃꯅꯤꯗꯤ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯈꯠꯅꯕꯅꯦ ꯂꯥꯟ ꯇꯧꯕꯅꯦ ꯆꯪꯈ꯭ꯔꯒ ꯊꯨꯅ ꯃꯁꯦꯟ ꯃꯕꯥꯏ ꯑꯣꯏꯈꯤꯗ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯣ ꯊꯨꯅ ꯌꯥꯅꯔꯤꯕ ꯍꯥꯏꯗꯣꯔꯤꯁꯤꯕꯣ ꯇꯥꯃꯅꯤ ꯉꯥꯛꯇꯪꯁꯨ ꯈꯜꯂꯤ ꯀꯩꯆꯨꯕꯤꯁꯨ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯥꯡꯇꯦꯟ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗ ꯏꯕꯥꯏ ꯀꯥꯏꯅ ꯀꯧꯁꯤꯜꯂꯛꯏꯅꯦ ꯍꯦ ꯈꯪꯉꯅꯤ ꯅꯪ ꯍꯥꯏꯗꯨꯅ ꯇꯥꯡꯇꯦꯟ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯆꯨꯕꯤꯕꯨ ꯃꯥꯅ ꯅꯝꯊꯨꯗꯨꯅ ꯐꯨꯅꯕ ꯇꯧꯏ ꯀꯩꯆꯨꯕꯤꯁꯨ ꯉꯁꯥꯏꯋꯥꯏꯗꯤ ꯑꯗꯨꯝ ꯃꯆꯟꯅꯨꯄꯤꯒꯤ ꯃꯥꯏ ꯉꯥꯛꯂꯝꯕꯅꯤ ꯍꯟꯗꯛꯃꯛꯇꯤ ꯇꯥꯡꯇꯦꯟꯅ ꯃꯉꯣꯟꯗ ꯐꯨꯅꯕ ꯇꯧꯔꯛꯄꯁꯤꯗ ꯀꯩꯆꯨꯕꯤꯁꯨ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯥꯡꯇꯦꯟꯕꯨ ꯃꯈꯧꯔꯤꯒ ꯃꯁꯥꯗꯨꯒ ꯄꯥꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯆꯞꯈꯤꯔꯝꯃꯤ ꯑꯀꯨꯞꯄ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯀꯤꯟꯃꯛꯇ ꯋꯥꯡꯕ ꯅꯪ ꯆꯥꯊꯣꯛꯎꯔ ꯅꯪ ꯅꯪꯗꯤ ꯇꯤꯟꯗꯅ ꯀꯥꯝꯕꯗꯁꯨ ꯅꯪ ꯂꯣꯏꯅꯤ ꯅꯆꯟꯅꯨꯄꯤꯒꯤ ꯃꯥꯏ ꯌꯦꯡꯕꯤꯕꯅꯤ ꯀꯝꯗꯧꯕ ꯅꯪ ꯑꯩꯅ ꯃꯤꯀꯨꯞꯁꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤꯅꯦ ꯅꯪ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯀꯩꯆꯨꯕꯤ ꯁꯥꯎꯒꯠꯂꯛꯏ ꯃꯆꯟꯅꯨꯄꯤꯅ ꯈꯥꯝꯗꯣꯛꯏ ꯑꯩꯒꯤ ꯏꯕꯨꯡ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯅꯤꯗ ꯀꯩꯆꯨꯕꯤ ꯑꯁꯨꯝꯅꯃꯛ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯥꯡꯇꯦꯟꯁꯤ ꯀꯩꯆꯨꯕꯤꯒꯤ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯕꯗꯨ ꯊꯥꯗꯣꯛꯏ ꯇꯥꯡꯇꯦꯟ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯅ ꯏꯌꯥ ꯑꯩꯕꯨ ꯄꯤꯛꯏ ꯅꯨꯡꯁꯤꯠꯇꯕ ꯑꯩꯕꯨ ꯃꯈꯨꯠ ꯑꯁꯤꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯤꯅꯦ ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯅ ꯇꯤꯟꯗꯅ ꯀꯥꯝꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯊꯋꯥꯏ ꯆꯥꯛꯈ꯭ꯔꯦꯗ ꯃꯆꯟꯅꯨꯄꯤꯅ ꯃꯥꯒꯤ ꯃꯕꯨꯡ ꯇꯥꯡꯇꯦꯟꯕꯨ
ꯆꯪꯉꯨꯔꯅꯨ ꯃꯈꯣꯏꯁꯦ ꯁꯥꯊꯤꯕ ꯖꯤꯕ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯎ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯃꯥꯒꯤ ꯃꯕꯨꯡ ꯆꯤꯡꯊꯣꯛꯏ ꯇꯥꯡꯇꯦꯟꯁꯨ ꯃꯈꯣꯏ ꯇꯥꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯈꯔꯕꯨꯗꯤ ꯀꯤ ꯃꯆꯟꯅꯨꯄꯤꯅ ꯈꯥꯝꯗꯣꯛꯄꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯀꯩꯆꯨꯕꯤꯅ ꯑꯃ ꯀꯔꯤ ꯀꯝꯗꯣꯔꯤ ꯏꯕꯥꯏ ꯑꯩꯈꯣꯏꯗꯤ ꯁꯣꯏꯔꯨꯔꯕꯅꯤ ꯑꯩꯈꯣꯏ ꯂꯥꯜꯂꯨꯔꯕꯅꯤ ꯏꯕꯥꯏꯒꯤ ꯑꯂꯨ ꯐꯩꯗꯣꯝꯁꯤꯡ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯟꯈ꯭ꯔꯦ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯁꯩꯔꯥꯛ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯌꯥꯒꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯃꯤꯅꯤ ꯑꯩꯈꯣꯏ ꯂꯥꯏ ꯅꯠꯇꯦꯅꯤ ꯏꯕꯥꯏ ꯋꯥꯍꯩꯁꯤ ꯇꯥꯕꯁꯤꯗꯅꯤ ꯇꯥꯃꯅꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯂꯤꯕ ꯌꯥꯝꯅ ꯊꯨꯅ ꯀꯩꯆꯨꯕꯤꯅ ꯏꯕꯥꯏ ꯀꯧꯔꯛꯄ ꯀꯔꯝꯕ ꯖꯤꯕꯅ ꯁꯤꯕꯣ ꯃꯁꯤ ꯃꯤꯅ ꯑꯊꯤꯕ ꯑꯇꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯍꯥꯏꯔꯛꯀꯗꯕꯅꯤ ꯌꯦꯡꯉꯨ ꯑꯥꯗꯁꯨ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯉꯥꯎꯖꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯎꯕꯗꯒꯤ ꯏꯕꯥꯏ ꯀꯥꯏꯅ ꯀꯧꯏꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯅ ꯗꯟꯗꯤ ꯄꯤꯅꯤꯡꯉꯛꯄꯤꯌꯨ ꯀꯥꯏꯅꯦ ꯂꯦꯝꯐꯨ ꯑꯇꯥꯡꯕ ꯅꯪ ꯈꯪꯒꯅꯦꯕ ꯅꯪ ꯇꯥꯃꯅꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯁꯣꯜꯂꯤ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯤ ꯁꯟꯕꯤ ꯇꯨꯔꯝꯕꯗꯨ ꯇꯞꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯪ ꯑꯗꯨ ꯇꯝꯅ ꯆꯪꯅꯕ ꯍꯣꯠꯅꯩ ꯀꯩꯆꯨꯕꯤꯅ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯠꯅꯔꯦ ꯅꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯔꯝꯃꯨ ꯅꯈꯣꯏꯒꯤꯗꯃꯛ ꯂꯃꯟ ꯁꯤꯡꯅꯕ ꯑꯩꯅ ꯊꯕꯛꯇꯨ ꯇꯧꯔꯝꯒꯅꯤ ꯑꯩꯒꯤ ꯂꯋꯥꯏ ꯇꯥꯡꯕ ꯇꯥꯡꯗꯕ ꯑꯩꯅ ꯁꯛ ꯊꯤꯕ ꯊꯤꯗꯕ ꯑꯩꯅ ꯉꯝꯕ ꯈꯔꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯎꯠꯀꯦ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯄꯤꯅꯤꯡꯕꯗꯗꯤ ꯑꯃ ꯍꯥꯏꯌꯨ ꯑꯩ ꯌꯥꯒꯅꯤ ꯋꯥꯍꯩꯁꯦ ꯅꯥꯄꯜ ꯀꯥꯅ ꯀꯩꯆꯨꯕꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯀꯩꯆꯨꯕꯤꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯥꯡꯇꯦꯜꯁꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯇꯣꯡꯅ ꯇꯣꯡꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯀꯩꯆꯨꯕꯤꯒꯤ ꯅꯥꯄꯜ ꯀꯥꯔꯛꯄ ꯃꯥꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯝꯖꯕ ꯎꯠꯅꯤꯡꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏ ꯋꯥꯈꯜ ꯑꯃ ꯈꯜꯂꯔꯦ ꯃꯁꯤꯗꯒꯤ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯏꯕꯨꯡꯗ ꯅꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯋꯥ ꯍꯥꯏꯒꯅꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯝꯂꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯅꯍꯥꯛ ꯌꯥꯒꯗ꯭ꯔꯥ ꯀꯩꯆꯨꯕꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯔꯥꯎꯈꯤꯗꯨꯅ ꯌꯥꯅꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯒꯅꯤ ꯃꯁꯤꯗꯒꯤ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯏꯕꯨꯡꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯖꯔꯤꯕꯗꯣ ꯑꯩꯍꯥꯛꯅ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯀꯩꯆꯨꯕꯤꯅ ꯄꯠꯀꯨꯝꯃꯤ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯧꯒꯅꯤ ꯑꯁꯨꯝꯅ ꯌꯥꯅꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯦ ꯇꯥꯃꯅꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯥꯈꯠꯂꯛꯏ ꯌꯥꯝꯅ ꯌꯥꯡ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯍꯥꯏꯅꯔꯤꯁꯤꯕꯣ ꯑꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯑꯩ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯥꯅꯦ ꯃꯥꯁꯨ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯁꯤ ꯉꯥꯎꯖꯕꯒꯨꯝ ꯇꯧꯔꯤ ꯀꯩꯆꯨꯕꯤꯅ ꯍꯦ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯩ ꯍꯥꯟꯅ ꯇꯧꯒꯦ ꯊꯕꯛꯁꯦ ꯑꯩ ꯍꯥꯟꯅ ꯇꯧꯒꯦ ꯇꯥꯃꯅꯤꯕꯨ ꯃꯥꯅ ꯅꯥꯀꯜ ꯑꯃ ꯏꯟꯊꯣꯛꯂꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯊꯕꯛꯀ ꯃꯥꯜꯂꯨꯔꯦ ꯑꯗꯨꯕꯨ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯧꯗꯨꯅ ꯂꯤꯗꯨꯅ ꯊꯝꯂꯕ ꯎ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩ ꯃꯁꯤꯒꯤ ꯎ ꯃꯣꯔꯣꯛ ꯑꯁꯤ ꯀꯅꯥꯅꯁꯨ ꯍꯦꯛꯅꯗꯦ ꯑꯗꯨꯒ ꯆꯥꯕꯁꯨ ꯌꯥꯝꯅ ꯉꯝꯅꯗꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯅ ꯎ ꯃꯣꯔꯣꯛ ꯑꯃꯈꯛ ꯍꯦꯛꯂꯒ ꯄꯨꯔꯛꯏ ꯃꯁꯤꯒꯤ ꯎ ꯃꯣꯔꯣꯛ ꯑꯁꯤ ꯄꯨꯟꯅ ꯆꯥꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯆꯥꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯏꯕꯨꯡꯗꯁꯨ ꯌꯥꯍꯟꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏꯅ ꯄꯤꯕ ꯗꯟꯗꯤ ꯑꯗꯣ ꯅꯪꯅ ꯂꯧꯒꯗꯕꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯛꯄꯗ ꯇꯥꯃꯅꯤꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯈ꯭ꯔꯦ ꯃꯥꯗꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯦ ꯉꯝꯕꯤꯗꯕ ꯀꯩꯆꯨꯕꯤꯗꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯐꯪꯂꯒꯅꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯎꯃꯣꯔꯣꯛ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯃꯨꯟꯈꯤ ꯑꯗꯨꯒ ꯌꯥ ꯏꯔꯟ ꯂꯟꯕ ꯃꯆꯤꯜ ꯑꯗꯨ ꯏꯔꯥꯎ ꯂꯥꯎꯅ ꯀꯥꯔꯒ ꯍꯦꯛꯇ ꯁꯥꯏꯕ ꯍꯧꯒꯠꯂꯛꯏ ꯇꯥꯡꯇꯦꯟ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯉꯛꯅ ꯌꯦꯡꯉꯤ ꯇꯥꯃꯅꯤꯁꯨ ꯉꯛꯅ ꯌꯦꯡꯂꯤꯕꯅꯤ ꯀꯩꯆꯨꯕꯤ ꯑꯍꯥꯟꯕ ꯈꯖꯤꯛ ꯈꯖꯤꯛ ꯁꯥꯏꯕ ꯍꯧꯔꯛꯄꯗ ꯃꯥ ꯋꯥ ꯈꯔ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯎꯃꯣꯔꯣꯛ ꯑꯗꯨꯅ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗꯒꯤꯗꯤ ꯋꯥ ꯂꯥꯟ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯟꯅ ꯁꯥꯏꯔꯝꯕ ꯃꯆꯤꯜ ꯑꯗꯨ ꯅꯣꯝꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯁꯥꯏꯒꯠꯂꯛꯏ ꯑꯗꯨꯗꯒꯤ ꯆꯤꯜ ꯑꯗꯨ ꯇꯨꯃꯤꯟ ꯎꯝꯁꯤꯟꯈꯤꯔꯝꯃꯤ ꯎꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯈꯨꯠꯅ ꯄꯥꯏꯍꯧꯔꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯁꯤ ꯑꯣꯔꯣ ꯇꯥꯔꯛꯏ ꯋꯥꯁꯨ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗꯦ ꯁꯥꯏꯔꯝꯕꯗꯒꯤ ꯇꯨꯃꯤꯟ ꯅꯣꯟꯊꯈꯤ ꯃꯀꯣꯛ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯅ ꯍꯨꯃꯥꯡ ꯀꯥꯜꯂꯛꯂꯦ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯅ ꯇꯪꯈꯥꯏ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯨꯗꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔ ꯐꯥꯎꯕꯗ ꯀꯩꯆꯨꯕꯤ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗꯦ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯃꯍꯥꯛ ꯆꯩꯅꯥ ꯑꯗꯨ ꯀꯟꯅ ꯈꯥꯡꯂꯤ ꯍꯦꯛ ꯃꯕꯨꯛ ꯑꯁꯤ ꯆꯥꯛꯄꯅ ꯀꯩꯅꯣꯃ ꯇꯧꯔꯕꯖꯥꯠꯅꯤ ꯃꯈꯣꯏ ꯗꯟꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯜꯂꯛꯏ ꯃꯁꯤꯗꯒꯤ ꯇꯥꯃꯅꯤꯅ ꯃꯥꯅ ꯂꯣꯏꯕ ꯉꯝꯗꯕꯗꯤ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯇꯪꯈꯥꯏꯁꯦ ꯑꯩ ꯂꯣꯏꯁꯤꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯀꯦꯆꯨꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯣꯔꯣꯛ ꯑꯗꯨ ꯂꯧꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯅ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯇꯥꯃꯅꯤꯗ ꯑꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯄꯤ ꯑꯗꯨ ꯑꯣꯔ ꯇꯥꯔꯒ ꯇꯥꯃꯅꯤ ꯃꯣꯔꯣꯛ ꯆꯥꯅꯨ ꯑꯩ ꯁꯤꯗꯣꯔꯦ ꯅꯪꯁꯨ ꯁꯤꯒꯗꯣꯔꯦ ꯇꯥꯃꯅꯤ ꯃꯣꯔꯣꯛ ꯆꯥꯅꯨ ꯗꯟꯗꯤ ꯑꯣꯏꯅ ꯂꯧꯋꯣ ꯇꯥꯃꯅꯤ ꯃꯣꯔꯣꯛ ꯆꯥꯅꯨ ꯍꯥꯏꯗꯨꯅ ꯀꯦꯆꯨꯕꯤ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯃꯁꯤꯗꯒꯤ ꯇꯥꯃꯅꯤ ꯃꯣꯔꯣꯛꯇꯨ ꯄꯥꯏꯒꯗꯧꯔꯝꯕꯗꯒꯤ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯤꯔꯦ ꯀꯦꯆꯨꯕꯤꯒꯤ ꯃꯕꯨꯛ ꯆꯥꯛꯄ ꯃꯥꯅ ꯆꯩꯅꯥ ꯈꯥꯡꯕ ꯃꯇꯧ ꯑꯁꯤꯗ ꯇꯥꯡꯇꯦꯟ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯉꯝꯒꯅꯤ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯃꯈꯛ ꯀꯦꯆꯨꯕꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤ ꯉꯝꯈꯤꯗꯕꯗꯒꯤ ꯃꯈꯣꯏ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯤ ꯌꯥꯕꯗꯒꯤ ꯑꯁꯨꯝꯅ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯗꯅ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯗꯟꯗꯤ ꯑꯁꯤ ꯐꯪꯕ ꯇꯥꯕꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯔꯦ ꯌꯥꯔꯤꯕꯁꯤꯁꯨ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯌꯥꯈꯤꯕꯅꯤ ꯀꯦꯆꯨꯕꯤ ꯃꯕꯨꯛ ꯆꯥꯛꯄꯅ ꯀꯩꯅꯣꯃ ꯇꯧꯈꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯍꯥꯛ ꯑꯣꯏꯈꯤ ꯍꯌꯦꯡꯗꯤ ꯃꯈꯣꯏꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯍꯣꯠꯂꯒꯅꯤ ꯃꯁꯤꯗ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯅꯔꯛꯂꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯪꯖꯅꯤꯡꯕꯗꯤ ꯀꯦꯆꯨꯕꯤ ꯃꯍꯩ ꯌꯥꯝꯅ ꯍꯩꯔꯤꯕꯅꯤ ꯂꯥꯏꯒꯤ ꯃꯍꯩ ꯆꯦꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤꯅ ꯄꯤꯔꯤꯕ ꯎꯃꯣꯔꯣꯛ ꯑꯁꯤꯗ ꯃꯥꯅ ꯆꯥꯕ ꯉꯝꯈꯤꯗ꯭ꯔꯤꯕꯅꯣ ꯇꯥꯡꯇꯦꯟꯒꯤ ꯃꯆꯟꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯖꯥꯠꯂꯥ ꯀꯔꯤ ꯑꯣꯏꯕꯒꯤꯅꯣ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ